Bishnupur District ke manungda leiriba relief camp singda leiriba mahairoi singna mahai tamba chatpada district asige inter-village passenger service amasung inter-district passenger service piriba singna mahairoi singe gari atongmal lauraroi haina thajaba pirakle haina Manipuri Students Federation MSF Bishnupur District ke President 𝘏𝙬𝙧 phongdurakli ngasi Moirang Konjengbam da leiba MSF ke office ta pangthokpa paugi mifam amada 𝙁𝙤𝙧 wafam asi phongdokladuna hai Bishnupur District ke manungda leiriba passenger service piriba association singa unaduna kumna khanaraba tungda warep asi lominabani loinana relief camp te leiriba mahairoi sing asigi lemna gari tongnabagi identity card singsu issue tawragani gari tonglamdaida ID card adu passenger service tawbiriba singda hana upiyu hainaso mahakna makha takhi ngasigi paugi mifam maduda The All Moirang Transport Co-ordinating Committee Moirang President M. 𝙁𝙤𝙧 Secretary 𝘿𝙤𝙧 MSF Bishnupur District ke Thomi Kayasu Saruk yakhe. Victim oiba satrasing asina lerika mari lenaba school ga mari lenaba coaching ga mari lenaba tuition chapuna chingbada bara lawdaba haina kunna amadoina thirega malungna relief camp da leiba satrasing na chatok chasin chat tawba matamda relief camp da leiba satrasing ni khangnaba MSF na su makoi tokhaiba I card ama tuba matamda su tawjaragani hairiba relief camp da leiba satrasing da su tawriba card asi makoina school chatpa tuition chatpa coaching chatpa matamda makoina tongon liba gari sing aduda makoi I card sing adu ningthizana utpinaba haje loinana MSF na Manipur gi mahairoi singa relief camp da leiba victims singda maruina koina makoi gi damak MSF na karigumba hiram khuding makta makoi gi damak maningda chauna koi MSF na leiri absi Manipur gi mahairoi singda loinana Manipur gi miyamda fungujari